अहानबदा ngasi gi maroiba pausing pizari Imphal Jiribom Imphal More amadi Imphal Tamenglongi heli service relaunch tawkhre Imphal International Airport ta lupa crore satu rom changna anoba runway ama semnanaba amadi ahingda flight tahananaba thorang leire haina Chief Minister N Birena phongdokhre Laingak asina paikhatliba thabak thoram sing miyamda manung mapal khangna thabak tawrabadi lamdam asida awonba ama purakpa ngamgani amadi miyamna su thajaba hengalakani haina Revenue Minister Karam Syamna haikre Pung nimpugni pan banna More Town khuntak lansikre khongjang sangsin kiba miyamna Assam Rifle na sajilamba sentry post amadi bunker thugaikre Times of Manipur numidang pau miyeng tabid ba punamakpo ARUNBALA taram noksari ngasigi maruiba pausing miyamda sandongna pizari Imphal Jiribom Imphal More amadi Imphal Tamenglongi heli service ngasidagi Chief Minister N Birena relaunch tawkhre uran scheme gi makhada parbung amadi thanglon dasu heli service leiragani Imphal International Airport ki mamang thangba sarukta saurakna lupa crore chatuk rom changna anoba runway ama semnanaba amadi ahing lekadaba flight su tahananaba thorang leire haina Chief Minister N Birena phongdokhre hiramasta report ama Ngasidagi Manipur heli service Chief Minister N Birena Imphal International Airport pangthokpa thoram amada nauna relaunching tawkhre Ministry of Home Affairs ki subsidized scheme gi makhada State Transport Department chinduna pangthokpa relaunching ki thoram aduda Deputy Chief Minister Y Joy Kumar yauna Minister Singh amadi MLA kaya su saruk yaki Transport Department ki official kaya su saruk yakiba thoram aduda Chief Minister N Birena makha taraduna haukiba February mapal dagi service asi lepkibani mamangda pawon hangs da service salayamba adu makhoi gi matam loikibadagi nauna retender tawduna Global Bestra Helicopter Limited na service asi ngasi dagi salaiba hobani atopa state kharada heli service leiraga aikoi su kari gi leiba yaroi haiba wafam dagi service asi leinanaba sakara asina paikhatpa thorang amani haina phongdokhi MS Global Bestra Helicopter Limited New Delhi bu in 2020 ki March ke math phawgi oina service provider oina khali physically je 2020 ki March ki tarikh 19 ma soi phawbone aduna sahi trama hendriba vintage amadi sitting capacity nipan dagina train three phawbu tongba Yaba Bell 41412F helicopter sinagani Satkiba July Kunchada MS Global Bestra Helipad Limited ka MOU sign tawno khna kanagumbi akogi city tour tawning ba sightseeing tawning ba tourist ki purpose da loktak kari pairaga kholaga yening ba haidare ne adugumbu dusu sam 2000 gumba per head lauraga helicopter tongaga dum lokak gengba sing gengba khotpa dum tawbagi madugi provision su thamnanaba african na arrange story madu su thoina yane na khale 2018 gi September taraga mapanda ahan boina Imphal Jiribam heli service hawdokhraba matung 2019 gi February mapanda service asi lepkibani ngasi nauna hangdokpaga loinana N Birena makha taraduna heli service asi hawdokpaga loinana Imphal gi akoiba sing yauna koina yengba yabagi khutong saba amasu thamnanaba honaragani Imphal International Airport asida atopa runway amasu thamnanaba thorang tawre hana lepkiba Imphal Silchar flight amuk ana leiragani international flight service oina Imphal Mandle service athubada leiragani masida natana Imphal Silchar Delhi Imphal Aizon Delhi amadi Imphal Agartala Delhi service su athubada leiragani masida natana ahing lekpa yaba flight amasu thamnanaba wari sanaba leire ngasidagi hawdokliba heli service asina miyamda kanaba ama soidana piba ngamlagani haina phongdokki akoi night hold over economic flight namaka ayung anta da satpa yaba ayung anta salaga ada Delhi da kai khara unnajar moga evening halakwa yabagi port ama khapanga ikoi
तौबियो हाइना फ्लाइट नम खतग अखोई मदुगी रिक्वेस्ट तौबने दो मिनिस्ट्री न मदुगी दमता अखोई मीटिंग तौरे अदुगा अखोई करंब फ्लाइट ऑपरेट होनजिके हाइबगी पोर्ट अमा याम कन्ना होनरे अदगी हाना लेरमदबा इम्फाल डिब्रुगढ़ जो अखोई डायरेक्ट पाइ इम्फाल दगी डिब्रुगढ़ पाइननबगी सिगी प्रपोजल बने थुना हौरनी ने अखोई थाजब लेरे अदुगा दिल्ली दगी सिलचर इम्फाल अदगी इम्फाल दगी सिलचर दिल्ली अदगी दिल्ली आइजोल इम्फाल आइजोल दिल्ली अदगी दिल्ली अगरतला अदुगा इम्फाल अगरतला दिल्ली सिगी कनेक्टिविटी तौरगदा अहुमजे सिमजो अखोई शॉर्टली उड़ान थार की मखादा अखोई लॉन्च तौननबा स्टेट गवर्नमेंट कन्ना मदु टाइप तौनजरी हौजे आइगी नाकंद लाइबसी मणिपुर की चीफ मिनिस्टर एन वीरेना हाइरिबा मफम असिदगी इम्फाल टू मोरे इम्फाल टू जिरीबाम अमदी इम्फाल टू तमिलोंग की हेली सर्विस हौदोक्तुना हुजती ngasi eba numit asidagi hauduna mafam asidagi इम्फाल टू मोरे इम्फाल टू जिरीबाम अमसुंग इम्फाल टू तमिलोंग सरपदा असुगमतिक अराइबा मोंगदा यौबंगम लगनी मसिमक मणिपुर सरकार की एन वीरेना लुसिंगबा सरकार असिना मियाम की दमकता तंबा खुदोल अमनी कैमरा पर्सन सरसन दगलोइना पाउदम जरीबा नबकुमार खाउपम टाइम्स ऑफ मणिपुर इम्फाल इंटरनेशनल एयरपोर्ट Laingak asina paikhatliba thabak thoromsing miyamda manung mapal khangna thabak tawrabadi lamdam asida awonba mapurakpa ngamgani amadi miyamna su thajaba hengalakani haina revenue minister karam syamna haikre ngasi mahaki office ta pangthokiba revenue loisangda die in harness ki makhada mioi kunga tarukta thabak changba yabagi order sing khusinabagi thoromda haikibani minister na makha taraduna ngasi gi laingak asina kanna honabadagi loisang asida thabak tawramba laikhidraba mioi singi imung manungda die in harness ki makhada thabak चंगहनबगी थौरांग असे पाखटपनी हौखिबा कुमजा लिसिंग अनिगा तरा मापनगी फेब्रुआरी थादसु मियोय कुंथ्रागा हुमदोय थबक चंगबगी अयाबा पीखिबा लैख्रे ngasi थबक चंगलगदबा सेंगना इसागी इथौ पांगथोकपा मतमदा थमोय सेंगना कथोकपा अमगा लोइनना थबक तौबियु हाइखि एम रतन di matam amada akhoi sahi manga tara ngairaba thabak tu piba kanda yamna thamoi sengna taubirakibado akhoi su laipak praja gi state sigi di any praja gi interest la ko thabuk singda khoi pending thamdana di praja gi interest thabuk tawgni haibagi wakhalon do matam chupata lehaningi kawaning de aduna akhoi khudingmak aigi post pikpa chawbugi wafam laite aingonda piraiba responsibility aigi daita do masak khangna aina daita khangna thabak tawragadi state se nomudi saukhatpa mangjin thaba state ama oirakadabani haibase adugi wakalon dumadi matam chupada koi kauduna leminasi More the Laiba Nimfum de Suba Assam Rifles na More Gate number 1 Lomda Misam Miam Yauna business Tori Basing da Satok Sasin Taubada Ayat upon people the Natana Ka Henba Thong Satai Haibagi Mayokta Laiba Hill the Tribal Council, More Youth Club, Cookie Student Organization, Cookie Women Union and Human Rights All More Traders Association na ngasi ayuk pung mga dagi kaukiba pung nimpunipan banna More Town Kuntak Lansikre Sathariba ban manungda More the Ladiba Nimfum doi Suba Assam Rifles ki IV Camp Pamang da Laiba Lambi da ban Sogat Pasingna Lambi Thingduna Tire Mai Thake Amadi National Highway 102 More Kaitel Taba Lambi Singdasu Mai Thake School, College, Bank Amadi Government Loisang Sing Athingba Thamke Ban Sogat Pasingna Lambi da Tholaktuna Achat Awong Sing Thadke Technopol District Police SPTS Bikram Jet Amadi ASP KS Robinson na More Town Sathariba Ban Fibam Yangsenke Amadi More Town More Amadi Imphal Dagi Makhal Amatagi Gari Sing Salan Khide Technopol District Tasu KSO Technopol na Ban Asibu Mapung Phana Sogaladuna More Lambida Achat Awong Thingbagi Thabak Sathake Ban Manungda ngasi ayuk More Gate number 1 Lomda Laiba Cemetery Manaki Public Waiting Set ta Assam Rifles Singna Maranai Moongda Sentry Post Bunker ama Sajinduna Lairambadagi Ban Sogatpa Singna Sentry Post Adugi Mapot Masai Sing Thugaike Thodok Thokpam Aduda Assam Rifles Commandant Amadi Major Singh Laktuna Yangsinke Adubo Ban Sogatpa Singna Assam Rifles Pasnen Singh Aduda Pendaba Wafam Kaya ama Fongdoke Matungda Assam Rifles Singh Adu Mafam Adu Thadoktuna Chatke Hauzik Faubagi Oinade Pamdaba Thodok Thokpagi Paudi Laitri
Khongjang aduda saruk yakibi Kuki Women Union and Human Rights Moregi President Kim Matena Assam Rifles Gate number 1 amadi border area singda sathok sasin tawbada miyam da toina harassment piba yaningde amadi Moregi tongan ba lever sheng amadi auto rickshaw drivers singna ngahak awa fothana ba sakiba waiting set asida Assam Rifles na sentry post bunker sajinba lairamba si angako poi haike lambi loin magda thingzile ekhoi karamain angang si yog didra ekhoi gang sing di school da chat bane ekhoi si yam ware more gi public gi local gi misi yam ware local da ekhoi na si mena river da sen tawe stone tawe asida su ekhoi puthok ba sungam de ba si ekhoi karamain na hingidra more gi misi hojik si more gi mi sing na loin magda level oyo kana oyo loin magda saudu na leire ekhoi di jeng long ngai phau se ko yam ware more local gi mi si yam ware ko di angang school chat ba ko ding da su ko yam ware adu gi hujik AR koina hujik mayam bi da magda waiting set sa ba su ma koina sida duty post over gi ko ngasi di yaroi ko manipur lam da si kumba AR kumba force to ba si ko pam da de be se Hojik pau gi marak than aten break amatang luxury Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana u leibu Kangla. Come and enjoy the 10th Sirarakong Hathai Funit Chili Festival from 22nd August to 24th August 2019 at Sirarakong Village, Ukhrul District. Main attractions: cultural shows, entertainment, seminar, discussion on development of Hathai, chili and many more. Enjoy the natural beauty of Sirarakong and test the unique chili of the village. Don't miss it. The 10th Sirarakong Hathai Funit Chili Festival from 22nd to 24th August. Organizing Committee, the 10th Sirarakong Hathai Funit Chili Festival 2019. Break matungda mayam hana taram noksuri maheiroi bebisnagi chingnaningai oiba misi ase tha ama henkrabasu ngasi fawba laingakna tumina leisinba se yaningde mathanta sijaba oirabasu murder case bu oirabasu achumba puthokpa ngamdaba asi live activity miyamgi apamba matung inna case asi lakliba tang kunga taruktagi konifan fawba Hyderabad ta chathagadaba National Working Committee gi mifamda puthoktuna khanaragani haina All India Youth Federation AIYF ki National Vice President Chingam Khamsarat Nangase Irawat Bhavanda pangthokiba paugi mifam amada phongdokre mahakna makha taraduna bevisnagi case ase lamdam asida ahan banate matam hokhraga kawkhini haiba laingaki wakhalon ama miyamda uhaliba ase AIYF na haksina lawi lamdam asigi Khandaba thokhaningdaba thodok sing tholaklaba matamda pendaba kholau lauba si matungda thoktanaba miyamna hotnaminagadaba loinana mikhalgi matamda luchingba khanba matamda tin yotharaga khanbagi hainabi thamlasi haikhi ihau asi mahaki asengba langalanjin puthokpa ngamdriba asigi matangsida marik chumba report thamjaraba matungda akhoi national gi thakta kari kari tabo yabage haibadu akhoi chatlaga ai samang yaujarugdori mani mafam maduda aduga report singsi thamjaraba matungda akhoi national level da pukatpa yaba issue kya pukachaduna hariba bebisnagi mihat asigi amasung mahak matanda sijabra haibagi asengba langalanjin puthokpada saruk kharado issue yajage haiduna asigi mafam masi pangthokjaba
Bebisna misi gi mayokta semkiba joint action committee gi lising makhada misi adugi langla langjin puthokna na ba taksiladuna ngasi su thangmaiban lairen hanjaba laikai maisnam laikai hizam laikai namthalong dimdaijang amadi koireng colony gi miyamna naharol laisemba club thangmaibal sinam laikai gi mamangda khuthang chara henbagi khongjang sangsile khongjang aduda sarugya khibi irungbom mani laimana athuba matamda misi asigi langla langjing puthokpiu laingakna marai ani longbagi thabak ase thadokpiu haiba yauna wafum kayam su rakhi aikoina phammiba sit and protest isam jamna silent peace relay maira gi relay sachaba isam jam ahan laman angang no bi khangdage dom bom top double plate mayam kapsan dana akoi bu dharna khangde am khangde mai khodi mak namjan na ba taw base akoi isana pende haina akoi khongjanga ji mathang mathang changjan jarai bani pende ba mayam ji mathak da amuk su akoi gi jc convener amuk su phajal laga thanggi ba akoi gi kari haini kaino si akoi gi na thaina ba hotna base si akoi isana yamna pende maige khodi mate pende kholaw ama lawri base masi khodak tak akoi tokcha gi asum ba phangan biu haina akoi gi si haijaba gi damagda akoi press ke thongda akoi wakat jar Bebisnagi misigi matangda ngasi fawba chumba puthokpa ngamdana laiba asida yaningdaba uladuna DM College of Arts ki mahiroi singna ngasi DM College campus ki akoibda justice delay is justice denied haiba poster thetpa campaign ama chathakre campaign asi chatharingai marakta police personnel sing laktuna mahiroi singna sangsiliba khongjang adu athingba pikhe maduda police ka mahiroi singa mugnakhe matungda poster sing adu police na pukhatki campaign aduda sarugya khiba DM College of Arts ta ahum suba semester da tamliba mahiroi muitum na achumbaga paisaga onthok nabiganu masi yaningde mahiroi ama oina mahiroi da singnarakpa si tumina laithokpa ngamde haiba utpa yamna democratic oiba maongda poster campaign asi sangsinbani haina phongdokhi Bebisna ya chumba wel athu da puthokpiu adu achumbaga paisaga onthok nabiganu aduga khoi aruibda khoina thajari bise ngasi boarding hostel singda salai ba khoi rules and regulations sing anoba phaja policy sem kangna tana khoi matik saba implement do khoi tawbiu haibsin Women Against Crime haiba hiramda All Manipur Women Voluntary Association amovana matam kaya mamangdagi lisang sina sathaduna lakpa awareness campaign gi saruk ama oina ngasi pangai da laiba Sainik View Getwell Higher Secondary School da su ngasi awareness campaign pangthokre ngasi pangthokiba awareness campaign aduda school asigi principal Dinamani amova gi president Y Kunjamani amadi social scientist Danabir Laisam su sarugya ke thorom asiga mari lainana Danabirna nupi oibesingbu ekhoina section ba mathau tai malemda nupi lairam drabadi ngasi aikoina hingdi basi oithokloi saukhatpa khunai ama khong thangjina bagi damak nupi singbu aikoina thak wangna thamba ikai khumdaba mathau tai haiki khunai sigi chadabi mo inadi tradition culture adai magi leilu myam sing khoina ngakna pubududi khoi ju preserve to batai follow to batai observe to batai sigumba sengraba school mada Manipuri kwaidagi wangba kwaidagi thabak phajanta bu nupi gi log amovana khulangang korombasim phabse leite na hijeri ahal oirba singbu aikoina sole haiduna tokhaina inthoktuna thambagi mahutta makhoigi loksing kaya lahongna ba honagadabani haina Bharatiya Janata Party Manipur Pradesh Kisan Morcha gi Vice President Dr. Ketrimem Kalana Fongdokre ngasi pangai da laiba RAM School da Stepping into Future Tapping the Talent Contribution and Participation of Older Person in Society haiba hiramda Society for Health and Education SSE pangai na sinduna pangthokiba the World Senior Citizen Day ge thoramda saruk yakiba Kalana makha taraduna ahal oirba singbu miyam tinba mafamda makoibu saruk yahanduna makoida lairiba loksing kaya adu khangdokpa mathau tai ahal oirba singbu tokhaina inthok Mahutta Makoibu Saxina Senabi Pata Natana Awaba Taraba Matamda Tengbang Biba Haibasi Aikoigi Tokfadraba Itodang Amani Haiki Yamamusing upon Matam Chupata Makoigi Section Lenaba Amadi Makoibu Mating Panaba Noina Tamnaba Honaminati Senesi Kuding Masingache Akoigi Family Society Tongana Tahanumzi Makoisi Akoi Kuminashi Makoi Potashi Luminashi Amade Mokoigi Punsi Sana Ponamasi Tha Sigi Kulhum Dagi Kunmanga Fauba Delhi gi Talkotara Indoor Stadium da Pangthoka Doriba MK Classic Open International Taekwondo Championship 2019 da Saruk Yananabagi Damak Sathakiba Manipur gi Sanaroi Maudra Manga Amadi Coach Mari ngasi Human Initiative Manipur Delhi Unit ki Women Coordinator su Oriba Social Activist
and international model Manglambam Dainana Taram Okibaga Loinana Championship Asida Manipur Imagi Mingset Purak Pangamba Oiba Oyu Haina Sanaru Singbu Pungning Tawaki Loinana Courts Marida Achamba Lengan Pipiduna Ikai Kumnabasu Utki Smart Society Ngakpigani Smart Security Service Triple S Manipur gi ahanba branch oina ngasi Thobal District ki athokpam khunouda hangdokre thauramadu Chamaga Trahumde Suba BSF Battalion Wangjing ki commandant Hidam Subol Smart Security Service ki Secretary Laimuzam Pratap Amadi SSB gi thabaktagi potharaba Deputy Commandant Oinam Ibo Pisakna Chingba Mioi Singna Sarugya ke Mahaki Warolda Commandant Subona Lamdam Asida Triple S na choba thodang lowiriba sima gyamna thaganingai ni Triple S na lamdam asigi miyoi kaya thabak piduna aranba lambida sakhidabadagi kanbaga loinana senthok lambi amasu piri haike loinana nupi oge nupa yo nga oge aibu kalakpa aibu kanjawba mi se dum loinene ba adu deki security nga thok sena wana ai always say security guard force ja ponte ba aduna security haibadi ani component ani security habam safety habam Ani maksudnya closely mari lena kesana safety yang udah kerja security biar secure apa mah safe apa mah ani semua anu bahat tapi kata mah Naha Singna Thabak Phangdre Haiduna Tumina Laithokpagi Mahuta Isagi Chanaba Sinpham Ama Suduna Sel Tanba Matam Oire Paliba Lengak Asina Su Mateng Pangnanabagidamak Thong Launa Hangli Haina Manipur Pollution Control Board ki Chairman Oiriba Oinam Kendrugi MLA El Radha Kesona Phongdokre Ngasi Kaino Kaithal Community Hall da Pangthokpa District College Music Art and Culture DC OMAC gi Taruk Suba Mapok Numit ki Thoramda Sarugya Kiba Radha Kesona Makha Taraduna Matamama Miyamna Supham Nomphom Khangdana Lairamba Adu Ngasi Narendra Modi na Luchingba BJP gi Laingak Asi Lakpadagi Thabak Phangdabana Kakngaunaramba Nahakaya Masagi Chanaba Thabak Suduna Sel Tanba Hore Naha Singna Chanaba Sinpham Khanduna Thabak Subada Sel Walabasu Laingak na Mateng Pangnanabagidamak Thong Launa Hangduna Leire Haiki ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯣꯛꯄꯤꯒꯗꯕꯅꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯅꯣꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯁꯤ ꯀꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ ꯁꯦ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯁꯩ ꯁꯛꯀꯗꯕꯅꯤ ꯖꯒꯣꯏ ꯁꯥꯒꯗꯕꯅꯤ ꯀꯔꯤ ꯋꯥꯒꯗꯕꯅꯣ ꯑꯩꯈꯣꯏ ꯋꯥꯔꯨꯔꯦꯅ ꯑꯩꯈꯣꯏ ꯋꯥꯕ ꯌꯥꯕ ꯋꯥꯔꯨꯔꯦ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯃꯨꯔꯦ ꯃꯥꯡꯕ ꯌꯥꯕ ꯃꯇꯝ ꯃꯥꯡꯍꯜꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟꯇ ꯊꯕꯛꯇ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯗꯕ Lamdam asida ngagi pothok hengat hanabagidamak chingi mafam singda ngayokpa mathau tai haina Central Agriculture University Kauge Vice Chancellor Professor M Premjitna Phongdokre Central Agriculture University Imphal ICAR Research Complex for Northeastern Hill Region Manipur Center amadi Manipur Laingaki Fisheries Department ki ngaklong makhada ICAR Central Institute of Freshwater Aquaculture Odisha na sinduna Kau Imphal da ngasidagi hoduna phone fertilization and management of IMC and catfish culture haiba hiramda numit humni chathagadaba training program hodokpagi thoramda sarugyakiba Premjitna makha taraduna lamdam asigi miyoi ayamba nga chaba oibana puthokliba ngagi pothoka sizinariba ngaga yengnaba matamda thong manadaba fibam amada lairi Chingna namna laiba lamdam asida tampaki saruk singda nga yokpana miyamgi apamba phanghanba ngamloi ngagi pothokta mipan tangdanaba oinana tangdaba ma oinana bidamak lamdam asigi ngami singna nga yokpada anoba makhalgi khusu khulai sizinaba mathau tai haike The fish culture in the hills, there is 90% area of Manipur which this we do call as cold water fisheries. Not only in the valley, we have to do this culture in the hills because 90% of the area is in the hills. That was the number one strategy. That is we do call as hill area aquaculture. Engine panba gari sing mang bayauna safe oinanaba USA da based over company amana that is road na puthokpa sticker ama distributor oiriba helping hands service na ngasi launch tokre helping hands service na sinduna malom da pangthokpa launch tawbugi thoromaduda helping hands service ki managing director K Premjitna Reverend Syam Maitai Reverend Dr. K.S. Pradeep Kumar Su Sarugyake Managing Director K. Premjitna haikibada sticker asina gari amabu mafam kadai da laibage haiba ningthina khangba ngame haike Sigi sticker sidi awsi koi barcode ama yawi matak sida sige makhada the district ki call center helpline number ma yawgani ana gamai tawge ko
Sigi stickers in a sequin Manipur lady but Gari Kudimak Sichi Amamam Gari Mumam than the Panbay say Akudi Pandam. Bharatiya Janata Yuba Morcha ge Hanagi Vice President Oiramba Amadi Social Worker Kongkham Bikram gi mideng makhada apunba naharol yaifa Thausil Kangluf Anitak Thangwaibanna Club asigi akoibada laiba yum kayadal Kang na sandok palaina Japanese encephalitis ze idagi ngakthok nanaba hidak sing lem nanga se yanthokre Manipur Sarkar gi Directorate of Ayush ka khusam naraga thingel maru da laiba Anitak ki sanglen da pangthokpa lem na hidak yanthokpa aduda Japanese encephalitis tadigi ngakthok nanaba beladana 200 sing miyoi kyada yanthoki hidak sing yanthokpa ga mari lainana Kongkham Bikramna haikibada Kang digi sandok palaina Japanese encephalitis na state asigi miyoi kaya nabagi sang hengalakpagi report laire asigumba kaya asidagi kanba amadi section thawrang lakhotnanaba hidak yanthokpagi thabak asi paikhatpani haike Koida hariba beladana 200 asi sinabiraga koi ayuski doctor siga loinana koi si yanthokpai thorma pa anita club ta koi ngasi pangthok sarimne aduna aina Manipur gi praja singde appeal tawninge bedi hariba kangi laina malaria boisunu Japanese encephalitis boisunu asidagi koi yam checksina lagidabani amadi koi matam ga sanaba kang hidak kapthokpo boiro sigi hidak se sigi doctor gi prescription gi matu ina loina raga saba boiro si yam thukna koi tokthopiraga koi Manipur da yam afaba yam healthy oiba amadi yamna nungaiba lamdam am ohensi haina ai mayam da Hauzik Paugi Meraktan aten break amatang logzari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanganba ngamlagani Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo Akupa marol gi damak Lamjingba jewelry da lengsinbirau Lamjingba Jewelry. Good quality is our priority. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164. Steel, a product of German quality and innovation. Manipur Ahanba oina Steel Company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudingmak phangbiragani. Hairiba singdadi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekhogi email kdenterprises2019uchekon@gmail.com. Loan available only for power tiller. Welcome to Times of Manipur. This is Haripriya Thongram giving you news in Hana na fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingmasing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi
ब्रेक की मतुंगदा मखाताबा पाउ पिजरी तावी कार्डियो प्रोसीड्योर अवांग नोंपोक लमदम सिंगी मनुंगदा इहान हाना इम्फाल वेस्ट सगोलबन मोइरांग लेरक तलैबा मार्डर्स केयर सिंड्रेल हॉस्पिटल एंड रिसर्च सेंटर एंड इम्फाल हार्ट इंस्टीट्यूट माई पाकना था असिकी हौखिबा तरेता पांगथोक्रे असिगुंबा तांगलबा कार्डियो प्रोसीड्योर असी माई पाकसबा हाइबा असी लमदम असिगी ओइनदी साउथोक सनिंगाइनी हाइना इंस्टीट्यूट असिगी मैनेजिंग डायरेक्टर डॉक्टर के.एस. रतन कुमार नांगसी नॉर्थ एओसी दा लैबा होटल क्लासिक ता पांगथोखिबा पाउगी मिफम अमदा फोंदोखिबनी पाउगी मिफम अदुदा सरुग याखिबा इंटरवेंशनल कार्डियोलॉजिस्ट एमडी डीएम डॉक्टर के.जे. जैलेन सिंगना असिगुंबा प्रोसीड्योर असी हौदोरकपा सुनतगी सही निपान खक्तमक गायरी भारत की ओइनसु अखनबा मफम खरा खक्तदा तावी असी माई पाकना पांगथोकपा ngamlibani प्रोसीड्योर असी मपा लमदमदा लुपा लाख कुंदगिना कुंट्रा फाउबा चंगी तौबदपु इम्फाल हार्ट इंस्टीट्यूट असिगी ओइनदी सुनतगी लुपा लाख कुनगी मनुंगदा चंगलगनी हाइकिबगा लोइनना कार्डियो थोरासिक एंड वास्कुलर सर्जन डॉक्टर अरामबम अथौबा सिंगना ngasigiди Imphal Heart Institute asida punna unit kun hangdoktuna heart kamari leinaba laina sing loina mafam asida yengba yaragani hojik CMHT card paiba singi oinasu procedure asida consinbak kannanaba procedure asida consinanaba kanna honajari hainasu haiki loinana tabigi matangda maman yamlaba wafam kyamsu fongdokhi official recommendation oina kaigumba audit balban leiba parts de yana khuba adum balai bataragadi patient na kaigumba photo bang bataragadi high option jibi yari hana world ki official recommendation le re audit valve ki khuba ana sakina khuba re ansing oiba sigumba population le regadi mokoina surgery na kaigumba mokoida surgery da karta ba adu surgery da obade hena risk le bo regadi sigi procedure se mapan chatra su koi manipur da koi ne mong to bi ye ha si koi na su manjani Kangleipa Kanbalup KKL na Catholic School Kanchipur gi father Oza Singhi Aranba soiba laire haibagi chingnaba lairabasu mapungpana thijilaga mayek sena khanglaba matungda leibak miyam da fongdok piu haina Catholic School Local Guardian Association amadi Parent Teacher Association Catholic School Kanchipurna tongan tongana thadorokpa cherol singna hairakli serol aduna makha taribadi father amadi Oza Singha yanadaba miyoi ama nigi wakat taraga fongdorokpa wafam association na yaba ngamloi asengba achumba thigatpada association gi mathau tarabadi mateng pangjage ingna sikna mahai tamjariba school gi mahairoi singi khanbiduna lanai nungaina daba kharagi damak ayet upon pinana ba hona biganu hairakli Bisempur district ki manung chanalaiba pangsang laikai da haukiba August thagi tang taragani panda yamna chingningai oiba thonghaning daba thodok amada laikhidrabi r sangam lui ngazmi sigi langla langjin athuba matamda puthokrabadi National Highway number 39 thingzin ba yauna tongan ba khongjang kaya sangsil lokani haina ngasi Imphal West Langol Tarung Community Hall da misi asiga mari leinana sem kiba JSC na fongdok kiba paugi mifam amada JSC gi convener Penti Golmaina fongdokre convener Penti Golmaina makhata na hai tang tara nipan gi numidang wairam pung manga swaida laikhidrabi r changamlui amadi mapuroiba konjengbam Jackson imung manung wahodage khanna saina ba thokhe haibagi paudi khangbangamle makhata na pung tare makhai tarakpa aduaida r changamlui gi asiba haksang oina kangdon chaikhokta Thauri yalaga siduna lairamba thengnarakibani misi asigi matangda lainga ki luchingba singda kayarak haijakiba laikrabasu karigumba tangtaba pakhum piraktana lairakpadagi National Highway thingbagi khongjang asi sangsilakpani haiba yauna wafam kyam su fongdoraki ba mi sing sina bias layer aba misang mi khai nai ba do di mi ha pi mong da isa su loi ni pithor ha to ro hai ba sap mana bi na asi kum si lo da mon na thijin da na police department so government na so sil lai hai na pang hai hai ba khoi yam ta rakre police department ki so hai bi do khoi yam warawi khoi mi pung khuding ma na warawi mama sing ma bung sing pun ma warawi ngarang so maram ma thong song sa da na sai ba khoi ki agitation line da la ga sai ba konti khra ngang wa police department ki su lai asikum se matung manaw ta tawbi ya de ha bi su koi ni mama mapa khoi na mama imong gi paternal family sida last right perform taw ngai sinabiu ha ba pot asi sengdok tri si matung sida khoi na body si claim taw kani adu ga khoi gi the only demand khoi na clear cut ba demand adu di mi hai pasing se mathang puthor ga matik sa badan di piu ha ni Nakal Amaromda misi asigi mayokta sem kiba JSC against the mysterious death of Bremrei Sangam Luina Miss ngasi Moirang Lamkhai Community Hall da ngasi pangtho kiba paugi mifam da JSC gi convener ke Gautamna Jalarong gi luchingba amu kamaina makhut te i asiba
changi panghai da haibadu mahak authority su nate postmortem gi report yaudana aranba pau media da sandokhiba yaningde madu Kanglup anibu irang sagananaba tauba mali aranba pauni miyamda sandorakadabani mampil sengdorakadabani mampil gi assistant secretary da khud tharakpasu yaningde haiki paugi mifam aduda JSC gi co convener en thaba amadi atai thomi singsu paugi mifam da sarugyakhe Kangwai mathakta mana tawriba poto leba irang hongnanaba amadi lupani gi kanupani gi marakta nuaina dam porapado adu magi mathakta leiba authority natraga government na miyang sangan ninge hana akoi je su adu gi pot mayam da sengdo kan ninge mayam da lan uri woi secretary da engine ko thaw do koi tasengna koi nuai pokjate nuai jate adu ga moina mampil da khut thawa ha je tasengna koi praja da koi da khut thawa CI College Student Union amadi Manipur Pollution Control Board ka khusam naduna ngasi college aduda district level thakta mahiroi singi oina layekpa sangdamnaba ma pangthokre sangdamnaba duda tongan ba mahiloi sang kunthraga mathoi degi lakpa mahiroi chamnga henbana sarugyakhi thorom aduda Manipur Pollution Control Board Chairman Radhakeshwar su sarugyakhi Maring Furuki Oiba Miyam gi mifam ama ngarang Technopol district ki manung chana laiba Kukhar Thilda pangthokre mifam aduda furup asigi tongan ba organization singe maru oiba miut singsu sarugyakhe mifam aduna tongan ba warep kyasu lauke warep sim adugi manungda maring miyamna Bharat Sarkar amasung GPRN ani gi hojik chathariba framework agreement asi mapung phana sabgatpa yauna maring Kanglup asibu Thau pubagi matangda yanari sing waroisin puraknanaba mari lainaba singda taksinanaba yauna wafam kya amasu khanakhe Praugi meraktan atenba break amatanga laujari Napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehok su phagat hanba yare Achouba sanabungi napi changmanana kakpagidamak waningai leitre Sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Hotel near Sainik School Impal Manipur gilabuk sing sangalasi chahi chupa Sengdok Chaba, Hokiba August Kitang Taragani Pan, Nomaizing Numit ki Ahing Talakta, Salai Holdings Private Limited ki Head Office ta Nung Lang Sinduna, Akai Atoi Tokan Kibadu, Aikoi Ohumna, Mayai Karaba Nisa Sing Sizinarubadagi, Tokibani, Maramaduna, Aikoigi Imung Manung Yauduna, Salai Holdings Private Limited ki Office ta Lale Haizerubada, Aikoibu Ngakpire, Amasung, Lamdam Asigi Miyam Nasu, Aikoibu Ngakpiu Haizeri, Sengdok Chariba, Bizes Ning Thoza, son of N. Gauramani Singh, address Lairik Yangbam Laikai, Thodam Dandra Singh, son of D.S. Dana Singh, address Khurai Thodam Laikai, Salam Nicola, son of Salam Biswajit Singh, address Khurai Sajor Thoidingjam Laikai. Break matungda makhataba pau pizari. India government ki Ministry of Human Resource ki Department of Social Education and Literacy National Award to Teacher and 80 Sectional Laivak asigi thoidok hendokna singthaningai oiba mathau ningthina pangthokpa oja singbu pukning thogatpa amadi ikai khumnaba utuna o National Teacher Award 2018 pinanaba khangatpada Manipur State ki oinasu Texam Upper Primary School gi oja Muitung Tombi Masasu khalakle hiram asigi matangda Mari Lainaba Department asigi Director G. Vijaya Vaskar na aiba cherol ama tha asigi kunda oja Tombi Masada tharaktuna khanghalakle hairi Numir humni chupna lamdam asigi tongan ba mafamda pangthok kadaba lining hall fundrai fulogi chahi chama kontrani thoi suba mapok ningsing thoram ngasi dagi pangthok pa hokre ngasi numitta ahanba numitta Thobal district ki khangabok lamlong khunogi mipun sangda ningsing thoram adu pangthoki hayeng nini chanba numittana Imphal West ki mayai lambi thongkhong kaithal manakta aduga humni chanba aroiba numitna Imphal East ki wangkhai thambal khong meitei sanglenda ningsing thoram pangthokani hairi Ngasigi Khangabokta Pangthokpa Ahanba Numit ki Ningsing Thoram aduda Manipur Laingaki Consumer Affairs and Public Distribution amadi Revenue ki Minister Karam Siamna athoiba mithunglen Khangabok Jila Parishad ki Member KS Rajmohan na Thoram Mapu amadi Luchinghal Apokpa Marup Sanglen gi Ngamthang Huidrom Tomchau Maitai Muruf Kanglaipak Pauktakloi Nongthongbam Mangal
ngakpigani nongthongbom mangi ahal taranithoigi ahal lob muitum gauramahon amadi apokpa marup sanglengi thausilu muitum jatina akhanaba mithunglen sing oina sarugyaki thorom aduga mari lainana minister karam siamna wafam kayam su fongdokhi mang urba tau urba mayam se kanba ngamba madu amuk anna maru hulanna ba ishona tharakba lai sakti sen ba misat amali ka haibasi yam sumlaba wapamni anandil singwa tanipan mari punipan juga ekoi amuting ma loina mang takna ekoi sana lonsat dharma loina lekha tara matam duda silchar kasar da kuwasu adi shona tharakna mafam dudaki amuk manipur mai lebak ta lakna adi mangkra inarching di handle na bokona bada kaya di mati waram da ke haibudi Singzamai Kongba Road Imphal da laiba Chauba Memorial School da school asigi thomi singna sinduna nongmagi oiba feedback on teaching learning process haiba hiramda awareness program ama pangthokre thoromadu da resource person oina sarugya kiba social scientist Donaber Lystrom imung amada masamasu fahanba natraga tangdu laitaba santi laiba yumban ama ohenge harabadi yum adugi mapi mapa oiba sing adu hana afaba lamchat sajat satpa yamna tangai fade yum gi ahal singna kwazarda saduna lairaga masamasu singda saganu haina tak piba kai donungda masamasu singna ingadaba natte haina fongdokhi mama power visina ai khanjabada yamna akoigi angang si yam lu to view yam lu no war view aduga yamna nu sinala nuaina ingna level yum se school lagi halakpadana yum nu yongna na bachelakani aduga pakhang oigana sabiga ga yum ni mapa thon dia aduga yam toina isau langdana thunaraba mong tadagdine pakhang pharab angangdo thengna imai pathu mone kam na hanjandagine hui angawdu koi chatna leine Imphal East District ki manung chanba wangkhei thangapat mapal da laiba Rewon De-Addiction Center na nupamacha ama imung manunggi ayaba yaudana nisa saba tokna ba emission tawduna layeng pathap satharakiba adu lankre haina ngasi center asigi senior counselor Robindro angomna fongdokre Manipur Press Club ta pangthokiba paumi singa unaba amada Robindro na makhatana fongdokibada police ki kangbu amana nupamasa adu drug chaba angangni haiduna haukiba January 23 ta sinarambani adumakpu imung manung amadi mama mapage ayaba yaudana admission tawduna layeng ba horuba adugidamak ngakpiu haike discharge tawraba matungda idak che akoina YRG haiba hojiki moigi free of all cost piriba moi project ama kaksida akoin hand over tawgadawne tawgadawba hidak che akoina moigi uji YRG ga akoiga understanding ama kada noiga di already noiga nakchanara laigramnina noida dum pijara ga su complete ohen gra lore habiki yamna understanding ama kakta tawjaruba potche akoina daita natana akoina daita lawrubu do YRG gi daita oina akoina discharge tawraba matungda di hand over tawgadaw potne adubu akoina positive intention oina tawjawa potse akoina ngasi soire haiba potsi di akoina daita loksalubudugi akoina hepatitis C hidak chi akoina pibam thokte ba tawdu ma akoida treatment tawbanina makoina daita lobbiyo haibagi mogi YRG na harakpadagi akoina tawjaru potse mathau natana mathau saraba ribbon gi staff ama oina ko madugi damakta akoi mayamda matungda adugumba potugi soigra haiba potu khaktani akoina sengdokchari Yumgi laitalaira na maram oiduna masa singi mahi tamhanana ba honabada maning thungba ngamlak taba kaya asina maram oiduna haukiba tang taraga mapanda khangabokta mama macha makoi mari hu thaktuna sizana honaram khiba imung aduda Manipur lainga ki chief minister nongthongbom birengi manaw nupa and boy Elias Rajendro su laktuna haktheng nana yengsinkre Thobal district ki khangabok Sani Low Laikai da laiba victim asigi yumda yengsinba lakiba aduda Thobal gi SP Dr. S Ibomcha amasung ADM Thobal gi L Radhakanta su sarugya kibaga loinana SP Thobal gi timna imung asida cheng hawai azathau amasung thumsing mateng pangkre ADM Thobal L Radhakanta na haikibada chief minister nongthongbom biren gi pautak matung inna mafam asida yengsinba lakpani hairaduna masida leiramliba yumgi maung asi yenglaba matungda district administration na DC Thobal gi makhada mak yum sana na ba khanare haiki administration na ngasigi mafam asi yengba lakrabani aduda leiba yum sigi maung si yenga matungda district administration na madam ji sigi makhada masi hayemak sana na ba na koi khanajare aduga loina loina na
CMHT की कार्डसु लेरमदबा असिमसु हयेंग नत्र हंसि पौगी मनुंगदा पीननबा अदुगा CM की सोथरक्सिंग तिंगबांगी पीबा याबा अदु सोयदनमति होनजरगनी खांगाबोक हायर सेकेंडरी स्कूल की अवार्ड ओजा थाबीरक्त्रगदी अकनब खोंजंग संगसिलगनी हाइना स्कूल अस्तिगी स्टूडेंट यूनियन थादरकपा चेरोल अमना खंगलकली खांगाबोक असेंबली कॉन्स्टिट्युएंसी की मनुंग चन्ना लेबा अरोंग टुरेल की मसा ओरिबा खांगाबोक पार्ट 2 मनुंगदा किलोमीटर अममखाई सांगना चेलिबा लाई टुरेल की खोंगनुंग फुंजिलंबा सिंह हानगी बीजेपी मणिपुर प्रदेश की वाइस प्रेसिडेंट थोक्सोम जादुमनीना जेसीबी मेसिन ना सेंगदोकपा होख्रे लाई टुरेल खोंगनुंग सेंगदोकपगी थबक अदुबु जादुमनी मसा सतुना हकथेंगना येंसिनखिबगा लोइनाना लिसांग सिटना मियेंग संगबिदना लेरकलाबा सोंजिलाबा नापी सिंह सोशल वर्कर टीएस जादुमनीना मेसिंग सिंह सिजनदुना सेंगदोखी सोशल वर्कर टीएस जादुमनी की तुंगी पुंसीदसु माई पाकना मियामगी थबक तौबा ngamba ओइरक्सनु हाइनसु फोंदोरकली हाइना प्रजा मियाम सिंगी माइकेदगी फोंदोरकली मोइरांग म्युनिसिपल काउंसिल की मनुंगदा सर्विस तौरीबा ई रिक्सो सिंगदा काउंसिल असि एग्जीक्यूटिव ऑफिसर आइस प्रदीप कुमार अथिंगबा थमलकपा सि लाइवक थिबनी हाइना दी ऑल मणिपुर मोइरांग सिटी ब्लॉक ई रिक्सो डेवलपमेंट कोऑपरेटिव सोसाइटी लिमिटेड की वाइस प्रेसिडेंट हेमाम सोमित कांतना फोंदोक्रे ngaraang मोइरांग खोइरुदा पांगथोकपा पाउमी सिंग उनबा अमदा महाकना मखा तारदुना ई रिक्सो असि ट्रांसपोर्ट डिपार्टमेंट की मखादा IND नंबर रजिस्ट्रेशन अमदी परमिट पीगदबनी हाइना सही असि आगस्ट की तांग अमदा स्टेट अथॉरिटी की मिफम अमदा वारेफ लौखिबा लैरिबनी हौजिक मोइरांगी मनुंगदा सर्विस तौरीबा ई रिक्सोगी एसोसिएशन असिदसु नो ऑब्जेक्शन सर्टिफिकेट पिरकपदगी हायर अथॉरिटी की पौताक मतुंग इना मोइरांग म्युनिसिपालिटी की मनुंगदा ई रिक्सोगी मफम चाबा पार्किंग अमसु पिबिना बहाइदुना ईओ मसादा फॉरवर्ड तौबा लेटर अमसु पीदुना लैरिबनी मरम अदुना ई रिक्सो सर्विस असिदा थिंगफम थोकते हाइखि कंगनादा इवेकल लॉन्च तौगिदुना मणिपुर सिदा एनवायरनमेंटली ग्लोबल वार्मिंग थोरैबा अदगी यामना नॉइस पोल्यूशन एयर पोल्यूशन फ्री होइबा असिगुमगी फजरबा मियं मखासिदा कोइ मोइरांगसु टूरिज्म गसु यामना मरी लैनना अदगी नहासिंग थबा इंखांग फंगदो मयाम सिंगसिगसु मागी थबा इंखांग फंगबा सुबा नोंबोइना मसिगी पोसे कोइना हगोकसबनी मसिदे मोइरांगी इयोसिना अखोइगी फजरबा सोबो चीफ मिनिस्टर ना पामजबा ग्लोबल वार्मिंग एनवायरनमेंट प्रोग्राम सिदा अयेप पीदना चेनबा यारोइ फजिलो हाइरो पोरसि क्रम रगाउंदा तौबिरनो हाइबे मतांगिदा अखोइगी मणिपुर की ट्रांसपोर्ट से पाइबीरबा ऑनरेबल सीएम ना मियेंग चंगबियो हाइना अखोइगी ऑल मोइरांग सिटी ब्लॉक की माइकैदिगी ई रिक्सो डेवलप मतम सांगना जुरीबम की FSD FCI गोडाउन दा चेंग थांगदोक थांजिन तौरिबा सिनमी सिंगना तांदुना लाकपा चेंग थांगदोक थांजिन तौबगी ममल हेंगतनाबा वाफम थबकता ओंथोक्तबगी मायोक्ता ngasidabagi थबक लेपगी खोंजंग संगसिनख्रे ngarang nungthil pung mangarom taba matamda dimapur gi 3rd mile gi hornbill school sakia village area da NACNR amadi NACNIM ani khut thoknabagi thongdokta NACNR gi defense ki launcher khekato kini asok apanangkhre thongdok adu thokraba matung thongdok thokpham da IRB amadi Assam Rifles ki kangbuna mafam atuda sangsinduna thiba humbagi thabak sa thabak loinana makha taba paundaba thongdok sing thoktanaba thaurang laukhatkhre nakal amarom da NACNR na akan mamoongda yaning daba phongdok pagal loinana thongdok adu NACNIM Colonel Khehotona luchingba kangbuna thaurang tongduna chatharakiba thongdokni masina khulai paiba maselgi marakta yengthinana bagal loinana naga gi santigi warida khurong thangnana ba thoksin amasuni haikhi hojik amuk sanabagi pau phangbigani था सिगी तारा निपान देगी हौदुना कुनमाथोय फावबा अमृतसर की गुरु नानक देव यूनिवर्सिटी दा सथरखिबा जूनियर नेशनल पेनकेट सिलाक चैंपियनशिप ता मणिपुर ना गोल्ड तरे सिल्वर अनि अमदी ब्रोंज अनि पुदुना मेडल तरामाथोय लौदुना टीम चैंपियन ओरख्रे इंडियन पेनकेट सिलाट फेडरेशन की मीटिंग मखादा पेनकेट सिलाट स्पोर्ट्स एसोसिएशन ऑफ पंजाब न सिंधुना पांगथोकिबा चैंपियनशिप अदुदा इंडिया की स्टेट अमदी यूनियन टेरिटरी की अपुनबा टीम 19 ना सरुक याखे नाकल अमरोमदा एशियन गेम्स अमा ओरिबा मसाना असिदा मणिपुर टीम ना टीम चैंपियन ओरकपदा चैंपियनशिप असिदा सरुक यारोबा सानरोय अमदी ऑफिशियल सिंगबो पेनकेट सिलाट एसोसिएशन ऑफ मणिपुर की माइकैदगी थागतपा फोंदोरखली
Kuras Association of India ki mideng makhada tha sigi kunmari dagi kuntaruk fauba New Delhi gi Kohla Rota pangthokadoriba All India Case Prize Kuras Championship 2019 da saruk yagadaba Manipur gi team ngase Imphal thadokre. Manipur gi team adu Kuras Association of Manipur gi President Dr. Ais Roman, Secretary L. Singhazit, Vice President T. S. Roshan, Global International Martial Arts Federation North East India gi President N.G. Jit Khumanchana North AOC da ngasi ayuk lamthakhi. Manipur team da yauriba Sanaroi Singh adudi nupigi kanglupta wangu dagi S.S. Romis Chanu Senior 54 kg, Yaripok dagi K.S. Wahila Sub Junior 35 kg, wangu dagi A. Kajal Chanu Junior 44 kg ni, nupagi kangluptana Hairok dagi Sanaroi Singh L. Stalin Junior 44 kg, N. Yaifaba Junior 60 kg, amasung T. Resikanta Senior 65 kg ni. Chinagi Sengdu da handak pangthokadaba World Police and Fire Games da Bear Target Field Archery amadi 3D Archery Event sing da punna gold manga silver ahum bronze ama laukiba Assam Rifles ki Rifleman Z Robert Sharma Rifleman Jokoto Demo amadi SP Lydia ngase Imphal International Airport ta Assam Rifles amadi miyamna taramna okre. World Police ki je All India Police meet tagi khan mane best player archer phangwai adogi number 1 best player archer phangburi ai selection toro matong dai World Police game gi dong select oi adu salam matong da China gi changdu da ai gi performance ki matong na ai success menju phangba ngamjake ishor da jo yamna thagali ishor yauda ti ai asi yaubang ngamoi ishor da de ai gi ima ipa Assam Rifle. It was a good and fantastic complaint on China, but it was somehow difficult to communicate across over kind of communication over the network. Panbayabadi Championship aduda Rifleman G. Robert Sharmana Compound Bow Archery Event goal ahum lauki Rifleman J. Demona goal ama silver ama amadi bronze ama amadi Rifleman SP Lydiana goal ama silver ani laubangam kibani. Ngasi nung tilfong kiba pausi singda kari maru eba pau yauri bagi habdo mayam punna muk khangminasi. Kanglaipa ki maira ngasi dagi helicopter service CM na hodokre lam koiba singna helicopter tonglaga Manipur gi fajaba mafam sing yenghanaba su singani Chief Minister. Aphabamina tauba thabak singdi loina fagani Chief Minister. Pung Nimfunipan gi more lambi banna chauna kaiba pikre. Babies nami sigi National Working Committee gi bifam da puthokna khanaragani AIYF. Minister Shyamna mioi kun gatarukta die in harness ki makhada thabak sangba yabagi order kusinakre. Kangla Pau Chief Minister na Imphal Jiri Heli Service amuk hana hodokre Imphal Tamenglong Imphal Moresu athubada hauragani Chief Minister. Assam Rifles ki thongi mayokta more ban chathakre bunker thugaikre. Sarkar na initiative logdaba asuki matik pende sarat. Paujel Chief Minister N. Birena Manipur Heli Service amuk hana hodokre. Ima kunna khuthangda chara henkre babies nagi poster campaign hokre. Yum kumnana batin amasong phau kusinakre. Pung nimfugani pangi more banna chauna kaiba pikre. Loislakpada maru eba pau amuk hana. Imphal Jiribom, Imphal More, amadi Imphal Tamenglong gi heli service relaunch tawkre. Imphal International Airport ta lupa ko chatuprom changna anoba runway ama semnanaba amadi ahingda flight tahnanaba thaurang leire haina Chief Minister N. Birena fongdokre. Lainga kasina paikhaliba thabak thoram sing miyamda manung mapal khangna thabak tawrabadi lamdam asida awonba ama purakpa ngamgani amadi miyamna su thajaba hengalakani haina Revenue Minister Karam Samna haikre. Pung Nimfunipan Banna More Town Kuntak Lansikre Khongjang Sangsin Kiba Miyamna Assam Rifles na Sajilamba Sentry Post amadi bunker thugaikre. Ngasigi wenadi Manipur pau matang se lojare Times of Manipur miyeng tabi punamak po ARUNBALA amuk kahana khurumjari.
News.